Signature campaign pada police ka sauna Muknakhre stop bot chori haiba nationwide signature campaign gi manungsa na Manipur Pradesh Youth Congress Committee gi volunteer singna ngasi khwaramban ima kaithal gi marakta banner paiduna stop bot chori gi signature campaign pada mafam adu duty tarba police singna athing bapi badagi sauna muknaba thokre hari Manipur Pradesh Youth Congress Committee के volunteer सिंगना stop bot चोरी हाइना थाबा बैनर मखादा signature campaign अदु BJP के थोंग यानिंग दबगे खोलाव किया लाउदुना थंगाल बाजार मचिंदगे हौरगा इमा कैथल मरग योरपदा पुलिस ना थिंगबादु पीबदगे मुकना बदु थोकी बने हाइरे मफमदु द Manipur Pradesh Youth Congress Committee के volunteer सिंग अदु पुलिस का कन्ना मुकना रपदगे कैथल इमा किया थोलक्तुना खामदो के stop bot चोरी हाइबा signature campaign अदु को मरी लेना Manipur Pradesh Youth Congress Committee की President Wahengbam Anandana मियाम की हक अमसुंग justice की दमक Manipur Pradesh Youth Congress Committee ना मतम पुंबद लेप कने BJP ना नाम थाक तौदुना बोट कारगा शासन तौब यारोय मखोय रिजाइन तौगदबने BJP ना लेबा मांगहन बने हाइना फोंदोखे कंगलै फ्यूचर न्यूज अपडेट मणिपुर नुमित हुमनी की मनुंगदा लुप्त संगजरकदबने हाइना KCP ताइबंग आनबना फोंदोरखरै Social media da KCP taibang anba group pumiyam na maring barang balup ama oina ukhiba yaba lup asigi photo na taba ama thagalak liba kanglai future news update Manipur numit humni gi manungda lupta sangjarakadabani haina KCP taibang anba group ki publicity secretary salai anba mite na thadroko serola mana haide zero sina makhata na haide bana kanglai future news update Manipur tobo Facebook account amana KCP taibang anba group na ngarang October 9 da थादोखिबा प्रेस रिलीज अमगा मरी लेना हाइरबा Facebook page asida private practice taramba rims ki doctor sing paw phorkadabane KCP taibang anba haina caption ama hablaga Facebook ta upload tawrakhiba khulai paiba mioi kharagi photo adu lup asiga hiram amata da mari leina taba photo ni kanglai future news update Manipur na thagalangliba photo asi khudakta लौथोखिगदबने हाइना खंगन किबगा लोइनाना नुमित हुमनेगी मनुंगदा लुप्त संजरक्तुना वाखल ताम थोमिननबा खंगालक्ले असिगुम थौंग असना मरम ओइरगा लुककी ओइबा थबक थौरम सिंग असिन मियामना मरिंग मरांगबा ओइना उखिबा याय हाइबसि सोशल मीडिया पाइरबा सिंगना खंगना सटपियो हाइना अपील तौरे इरमदम कांगलै पा असिदा खुंदामिनरिबा फुरुपचा सिंगिदमक्ता KCP ताइबंग आनबा ग्रुप ना होनादुना लाक्लिबा थबक थौरम सिंगबो सपोर्ट तौबिदुना अमसुंग पुनेंग थगोतपिदुना लाक्लिबा खुदिंगमकपो लुप असिना यावलगी इकाइकोमनबा उच्चबगा लोइनाना अवांगबा थाकता थांगतनाबसु अवांगबा थाकता होनादुना लाक्ले KCP ताइबंग आनबा ग्रुप की महुत सेंदुना ऑपरेशन ऑन इराडिकेशन ऑफ पब्लिक एनिमी KCP ताइबंग आनबा ग्रुप ना इरमदम कांगलेपा असिदगी आरान अहुई तौरिबा खुदिमक मरु फंगना मुथतनबा होनारिबा असिबु थुगाइनबा अमसुंग फागी ताहानबा होनारप कयासु ngasi फावबो थेंगनादुना लाक्ले हाइरे अरोइबदा हाइरिबना लोक कमरी लेनबा थबक थरम सिंगी ओइरगदी अपाम पामदा कमेंट पीबना वाफम अमा ओइरगा असगुंबा आरानबा पिक्चर सिंग असे सोशल मीडिया दा अपलोड तौबिरकनु निंगतम लालहौ इहौगी लेक्लमदा मिंसत थीबा याबा थबक थरम सिंग मखाताना तौबिगनु हाइरे November के अहुम सुबह चयोल फावबगी मनुंगदा मणिपुर BJP ना लुसिंगबा पॉपुलर गवर्नमेंट अमा लेंगलबा याना लैरे हाइरे लाकदौरिबा मथंग था November के अहुम सुबह चयोल फावबगी मनुंगदा मणिपुर BJP ना लुसिंगबा पॉपुलर गवर्नमेंट अमा लेंगलबा याना लैरे हाइरे Delhi da hauze hauze kem tawduna leiriba BJP gi MLA singa aduna ngarang Manipur babanda BJP North East coordinator Sambit Patra amasung Manipur in charge Ajit Gopchade unaduna athubada Manipur da popular government ama lingnabagi matangda wa khanakraba matung ngasi makhatana BJP National President JP Nadda ka unagani haire pawgi source amana hairibadi Delhi da kem tawduna leiriba BJP gi MLA sing aduda Manipur da athuba matamda popular government ama linglagani haibagi thajaba pirakhre haire amarom dangarang Sambit Patra amasung Ajit Gopchade yauna pangthokiba mifamadu yamna positive oike mifamadu da BJP gi MLA sing gi maikaidagi hauzuk phawba party की senior leaders से मखोइना उनानबा होनाबदा appointment फंगदना लैरिबा दुगी मतंगदा वाफम किया पुखतखे अदुबु मिफम अदुदा संबित पत्र की माइकैदगी हौजिक असि बिहार के असेंबली इलेक्शन लैबना पार्टी की senior leaders से मदुगिदमक engagement किया पीखिबना उनानबगी शेड्यूल फंगदबने अदुबु बिहार के इलेक्शन लोरबा मतुंग पार्टी के senior leaders सिंग उनादुना खना नैनबगी खुदोंचाबा अदु सोइदना फंगने हाबगी थाजबा पीखे अमरोम दंगारांग पांगथोकिबा मिफम अदुदा BJP की MLA थोकसोम राधेश्याम युमनाम Radhesyam S. Rajan Paunam Brojan amasung Asab Udindi Sarugyaki de Hare Ningol Sakauba Nangnaba Pitopio Haina Tablakle
ꯍꯧꯈꯤꯕ ꯆꯍꯤ 2022ꯗꯒꯤ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯦꯕꯔ ꯑꯃꯁꯨꯡ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯑꯦꯖꯨꯀꯦꯁꯅꯦꯜ ꯕꯦꯅꯤꯐꯤꯠꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯦꯕꯔ ꯂꯨꯞ ꯀꯌꯥꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯚꯦꯂꯤ ꯑꯦꯟ ꯍꯤꯜ ꯂꯦꯕꯔ ꯌꯨꯅꯤꯌꯟ ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯀꯜꯆꯔꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯌꯦꯜꯂꯧꯉꯩꯗꯒꯤ ꯃꯄꯥ ꯃꯔꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕ ꯇꯉꯥꯏꯐꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯦꯕꯔꯁꯤꯡꯒꯤꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯔꯛꯇꯦ ꯂꯥꯏꯔꯕ ꯁꯨꯅꯣꯝꯗꯨꯅ ꯍꯤꯡꯖꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯏꯆꯥ ꯏꯁꯨ ꯂꯩꯖꯕꯁꯤꯡ ꯆꯥꯛꯀꯧꯒꯗꯕ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯖꯔꯤꯕꯁꯤꯡꯒꯤ ꯑꯅꯧꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯒꯗꯕ ꯂꯩꯕ ꯑꯃꯗꯤ ꯃꯍꯩ ꯇꯝꯕꯒꯤ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯄꯟꯗꯨꯅ ꯆꯍꯤ 3-4 ꯂꯩꯔꯛꯂꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯊꯣꯛꯄꯤꯌꯨ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯍꯛꯁꯤꯡ ꯃꯠꯄ ꯇꯧꯕꯤꯒꯅꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯅꯪꯅꯕ ꯕꯦꯅꯤꯐꯤꯠꯁꯤꯡ ꯑꯁꯤ ꯇꯥꯡ 10 ꯅꯪꯅꯕ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗ ꯄꯥꯔꯇꯤꯒꯤ MLAꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯁꯪꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯔꯅꯥꯠ ꯁꯪꯃꯥ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒꯤ MLAꯁꯤꯡꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯀꯣꯔꯅꯥꯠ ꯀꯦ ꯁꯪꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯝꯐꯥꯜꯒꯤ ꯑꯦꯌꯔꯄꯣꯔꯠꯇ ꯍꯦꯛ ꯊꯨꯡꯂꯕꯒ ꯃꯅꯤꯄꯨꯔꯒꯤ NPPꯒꯤ MLAꯁꯤꯡ ꯌꯥꯎꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯑꯣꯛꯈꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ CM ꯁꯪꯃꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯔ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ CSOꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯑꯃꯔꯣꯝꯗ ꯀꯣꯔꯅꯥꯠ ꯁꯪꯃꯥꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯌꯧꯕꯒ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ IDPꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯒꯕꯔꯅꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯤꯁꯇꯣꯔꯤ ꯁꯦꯝꯗꯣꯛꯂꯤꯕꯁꯤ ꯆꯨꯝꯊꯣꯛꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯖꯔꯝꯂꯕ ꯍꯤꯁꯇꯣꯔꯤ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯁꯦꯝꯗꯣꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯆꯨꯝꯊꯣꯛꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ KSAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯟꯖꯣꯏ ꯈꯨꯂꯥꯛꯄꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ KSAꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯁꯥꯏꯟꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯍꯤꯁꯇꯣꯔꯤ ꯀꯝꯄꯤꯇꯤꯁꯟꯒꯤ ꯄ꯭ꯔꯥꯏꯖ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯃꯤꯂꯦꯅꯤꯌꯝ ꯐꯥꯎꯟꯗꯦꯁꯟꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯅꯣꯗ KSAꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯟꯖꯤꯠ ꯁꯣꯔꯥꯏꯖꯝ IPSAꯒꯤ ꯑꯦꯗꯚꯥꯏꯖꯔ ꯇꯧꯔꯥꯡꯕꯝ ꯕ꯭ꯔꯤꯖꯤꯠ ꯑꯃꯗꯤ KSAꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯔꯥꯝ ꯍꯦꯝꯖꯤꯠꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯁꯟꯖꯣꯏ ꯈꯨꯂꯥꯛꯄꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯇꯨꯅ ꯆꯦꯡꯐꯣ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯈꯔꯗ ꯁꯦꯝꯗꯣꯛꯂꯒ ꯏꯔꯛꯄ ꯑꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯗ ꯃꯥꯡꯂꯝꯆꯠꯀꯤ ꯃꯤꯔꯣꯜꯁꯤꯡꯅ ꯆꯠꯂꯝꯕ ꯄꯨꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯁꯦꯝꯗꯣꯛꯂꯤꯕ ꯍꯤꯁꯇꯣꯔꯤ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯗꯨꯅ ꯁꯦꯝꯗꯣꯛꯍꯧꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯛꯇꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯃꯨꯠꯊꯠꯇꯨꯅ ꯃꯤꯇꯣꯞꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯇꯥꯡ 13ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯏꯝꯐꯥꯜ ꯁꯦꯟꯇꯔꯗ ꯀ꯭ꯂꯥꯁ 6 to 8 ꯀ꯭ꯂꯥꯁ 9 to 10 ꯑꯃꯗꯤ ꯀ꯭ꯂꯥꯁ 10 to 12 ꯀꯦꯇꯥꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯤꯁꯇꯣꯔꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯍꯩꯔꯣꯏ 300 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯨꯅ ꯑꯁꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯜꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯏꯃꯥ ꯃꯉꯥ ꯅꯤꯡꯁꯤꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ ꯀꯨꯝꯖꯥ 1904ꯗ ꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯜꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯊꯧꯅꯥ ꯐꯕꯤ ꯏꯃꯥ ꯃꯉꯥ ꯏꯔꯨꯡꯕꯝ ꯑꯣꯡꯕꯤ ꯁꯥꯃꯨꯖꯥꯎꯕꯤ ꯂꯩꯁꯥꯡꯊꯦꯝ ꯀ꯭ꯋꯥꯊꯥꯕꯤ ꯂꯩꯃꯄꯣꯛꯄꯝ ꯗꯕꯇꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯕꯣꯖꯨꯕꯣꯇꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯔꯣꯁꯅꯥꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯜ 1904ꯒꯤ 13ꯔꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMOꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯜ 1904 ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯂꯝꯐꯦꯜ ꯈꯨꯅꯧꯗ ꯂꯩꯕ NI ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ UMOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯔꯣꯖꯤꯅꯤ ꯂꯩꯃ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯜ 1904 ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯊꯣꯏꯅꯨ ꯂꯩꯃ ꯄꯤꯁ ꯍꯣꯝ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯈꯥꯝ ꯑꯣꯡꯕꯤ ꯏꯟꯗ꯭ꯔꯅꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯀꯟꯐꯦꯗꯔꯦꯁꯟ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯟꯚꯦꯅꯔ LM ꯁꯅꯥ ꯋꯥꯔꯜꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯀ꯭ꯔꯥꯎꯟ ꯆꯤꯌꯔꯃꯦꯟ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯅꯥꯃꯩꯔꯥꯛꯄꯝ ꯑꯃꯗꯤ ꯀꯣ ꯀꯃꯤꯇꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯖꯨꯂꯤꯌꯥ ꯁꯤꯡꯂꯥꯏꯅ
ꯑꯊꯣꯏꯕ ꯃꯤꯇꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UMOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯔꯣꯖꯤꯅꯤ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯖꯥ 1939ꯒꯤ ꯗꯤꯁꯦꯝꯕꯔ 12ꯇ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯛ ꯊꯣꯛꯈꯤꯕ ꯂꯩꯈꯤꯕꯅ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯛꯁꯨ ꯊꯣꯛꯈꯤꯕ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯛ ꯊꯣꯛꯈꯤꯕ ꯂꯩꯔꯝꯂꯦ 1904ꯒꯤ ꯑꯣꯛꯇꯣꯕꯔ 9ꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯛ ꯊꯣꯛꯈꯤ ꯍꯥꯏꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯛꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯨꯝ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯛꯀꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯛꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯛꯀꯤ ꯊꯧꯔꯝ ꯃꯊꯪ ꯆꯍꯤꯗꯗꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯂꯥꯁ ꯌꯥꯎꯔꯛꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯊꯣꯔꯛꯄꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯍꯜꯂꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯗꯦꯡꯒꯤꯅ ꯅꯥꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖꯥ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯝ ꯈꯔ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ MPꯒꯤ PA ꯃꯩꯁꯅꯥꯊ ꯁꯤꯕꯗ ꯇꯂꯨꯋꯥꯡꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ PWGꯅ ꯖꯦꯅꯤꯝꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯤꯡꯈꯠꯈꯤꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯖꯦꯅꯤꯝꯁꯀꯤ ꯍꯧꯖꯤꯛ ꯁ꯭ꯇꯥꯐꯁꯤꯡꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯅ KCP PWG MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ PRO ꯈꯩꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯝꯁꯇ ꯑꯦꯁꯤꯁꯇꯦꯟꯠ ꯅꯔꯁꯤꯡ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ 9 ꯂꯩꯕꯗ ꯖꯦꯅꯤꯝꯁꯇ 33 ꯂꯩ ꯔꯤꯝꯁꯇ ꯅꯔꯁꯤꯡ ꯁꯤꯁꯇꯔ 113 ꯂꯩꯕꯗ ꯖꯦꯅꯤꯝꯁꯇ 164 ꯂꯩ ꯔꯤꯝꯁꯀꯤ ꯑꯣꯏꯅ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕꯒꯤ ꯕꯦꯗ 1,134 ꯂꯩꯕꯗ ꯖꯦꯅꯤꯝꯁꯀꯤ 782 ꯂꯩ ꯖꯦꯅꯤꯝꯁꯇ ꯃꯔꯝ ꯂꯩꯇꯅ ꯄ꯭ꯔꯃꯣꯁꯟ ꯄꯪꯄꯤꯗ ꯄꯤꯕꯅ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯀꯅꯥꯅ ꯊꯕꯛ ꯁꯨꯒꯗꯒꯦ ꯍꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯆꯥꯎꯅ ꯊꯣꯔꯛꯂꯤ ꯋꯥꯅꯣꯝꯂꯒ ꯄꯪꯌꯥꯗ ꯌꯥꯔꯒꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯗꯒꯦ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯀꯝꯗꯧꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯖꯦꯅꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯁꯨꯒꯗꯕ ꯁ꯭ꯇꯥꯐ ꯅꯔꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯪꯂꯛꯂꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯃꯣꯁꯟ ꯑꯗꯨꯃꯛ ꯄꯤꯅꯩ ꯑꯗꯨꯕꯨ ꯖꯦꯅꯤꯝꯁꯇ ꯑꯃꯨꯛꯇꯗ ꯄꯣꯁꯠ ꯑꯃꯗ ꯅꯔꯁꯤꯡ ꯁꯤꯁꯇꯔ 39 ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯍꯪꯂꯛꯂꯤ MUꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯅ ꯀꯣꯟꯇ꯭ꯔꯦꯛꯇꯔꯒ ꯃꯥꯟꯅꯔꯒ ꯂꯨꯄꯥ ₹63 ꯂꯥꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ EDꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯈꯔꯅ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯒ ꯃꯥꯟꯅꯔꯒ ꯂꯨꯄꯥ ₹63 ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯐꯔꯅꯤꯆꯔ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯨꯄꯥ ₹63 ꯀꯥꯏꯊꯣꯛꯈ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯔꯅꯤꯆꯔ ꯄꯤꯔꯛꯄ ꯂꯩꯇꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯦ Enforcement Directorate EDꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯄ꯭ꯔꯣꯄꯔꯇꯤ ₹1 ꯁꯤꯖ ꯇꯧꯔꯦ Enforcement Directorate Imphal Sub-Zonal Officeꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ Prevention of Money Laundering Act 2022ꯒꯤ ꯃꯈꯥꯗ ꯆꯦꯟꯅꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯁꯤꯖ ꯇꯧꯈꯤꯕꯅꯤ PML Act 2022ꯒꯤ ꯃꯈꯥꯗ ꯂꯨꯄꯥ ₹118 Immovable Property Seize ꯇꯧꯈꯤ Manipur Universityꯒꯤ ꯐꯥꯏꯅꯥꯟꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ K. Jiban Kumar Singhꯒꯤ ꯂꯣꯏꯅꯕꯤ ꯀꯣꯟꯁꯝ ꯑꯣꯡꯕꯤ ꯁꯩꯇꯕꯇꯤ ꯗꯦꯕꯤꯒꯤ ꯃꯤꯡꯗ ꯂꯩꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯑꯃ ꯁꯤꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ MS ꯂꯧꯔꯦꯝꯕꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯃꯩꯇꯩꯒꯤ ꯂꯨꯄꯥ ꯂꯥꯈ 94 ꯑꯣꯏꯒꯗꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯂꯦꯟ 2 ꯁꯤꯖ ꯇꯧꯈꯤ CBIꯒꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯕ꯭ꯔꯥꯟꯆꯅ ꯂꯧꯈꯠꯄ FIR ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ